ꯑꯩꯒꯤꯁꯦ ꯍꯟꯗꯛ ꯃꯔꯤꯔꯛ ꯁꯨꯕ ꯑꯦꯇꯦꯝꯅꯤ ꯑꯩꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯦꯟꯁ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯑꯦꯇꯦꯝꯗꯤ ꯃꯔꯤꯔꯛ ꯁꯨꯕꯅꯤ ꯑꯩ ꯁ꯭ꯀꯨꯜꯗꯤ ꯀ꯭ꯂꯥꯁ 10 ꯁ꯭ꯀꯣꯂꯔ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯀꯩꯈꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯗꯨꯗ ꯇꯝꯖꯔꯛꯈꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯅ ꯍꯔꯕꯔꯠ ꯁ꯭ꯀꯨꯜ ꯆꯔꯥꯡꯒꯩꯗꯒꯤ ꯄꯥꯁ ꯇꯧꯖꯔꯛꯈꯤ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟꯅ BTech ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ NIT ꯃꯅꯤꯄꯨꯔꯗꯒꯤ 2015ꯗ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩ UPSC ꯇꯌꯥꯔꯤ ꯇꯧꯖꯔꯛꯈꯤ ꯀꯣꯆꯤꯡꯁꯨ ꯌꯥꯎꯖꯔꯛꯈꯤ ꯑꯩ ꯑꯍꯥꯟꯕꯗ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯀꯣꯆꯤꯡ ꯌꯥꯎꯕ ꯍꯧꯖꯔ ꯃꯇꯨꯡꯗ ꯑꯦꯇꯦꯝ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯖꯥꯃꯤꯌꯥ ꯃꯤꯂꯤꯌꯥ ꯏꯁꯂꯥꯃꯤꯌꯥꯗ ꯂꯩꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯑꯦꯀꯥꯗꯃꯤꯒꯤ ꯍꯣꯁꯇꯦꯜꯗ ꯆꯍꯤ 2 ꯃꯈꯥꯏ ꯂꯩꯖꯔꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯔꯛꯈꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯣꯆꯤꯡ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯦ ꯀꯣꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯀꯨꯝꯕꯅꯦ ꯀꯣꯆꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯑꯃꯁꯨꯡ ꯍꯥꯔꯗ ꯋꯥꯔꯛꯀꯤ ꯊ꯭ꯔꯨꯗ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯦꯁ ꯀꯣꯆꯤꯡꯁꯤ ꯇꯧꯕ ꯌꯥꯏ ꯀꯣꯆꯤꯡ ꯇꯧꯔꯁꯨ ꯐꯩꯌꯦꯅ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗ ꯑꯗꯨ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯀꯣꯆꯤꯡꯒ ꯁꯦꯂꯦꯛꯁꯟꯒ ꯀꯣꯔꯤꯂꯦꯁꯟꯁꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯣꯆꯤꯡꯅ ꯍꯦꯜꯞꯄꯨꯗꯤ ꯇꯧꯋꯤ ꯑꯩꯉꯣꯟꯗ ꯍꯦꯜꯞ ꯇꯧꯈꯤ ꯑꯗꯨ ꯇꯧꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯞꯁꯅꯦꯜꯁꯤ ꯑꯗꯨ ꯁꯣꯁꯤꯌꯣꯂꯣꯖꯤ ꯂꯧꯖꯔꯒ ꯊꯥꯖꯈꯤ ꯑꯩ ꯏꯁꯥ ꯔꯦꯡ 100 ꯐꯥꯎꯀꯤ ꯃꯅꯨꯡꯗꯗꯤ ꯆꯟꯖꯔꯛꯀꯅꯤ ꯈꯟꯖꯩ ꯑꯗꯣ ꯔꯦꯡ 198 ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯋꯥꯡꯉꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯁꯤꯒꯤ UPSC ꯍꯥꯏꯕ ꯑꯦꯛꯖꯥꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤ ꯍꯥꯔꯗ ꯋꯥꯔꯛ ꯑꯃꯁꯨꯡ ꯀꯟꯁꯤꯁꯇꯦꯟꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯏꯖꯨꯀꯦꯁꯟ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯏꯁꯥꯃꯛ ꯃꯅꯤꯄꯨꯔꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯖꯔꯒ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯁꯦꯂꯦꯛꯁꯟ ꯑꯣꯏꯒꯦ ꯍꯥꯏꯕꯗꯗꯤ ꯑꯣꯔꯗꯤꯅꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯔꯤꯝ ꯈꯦꯠꯅꯕ ꯂꯩꯇꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤ ꯑꯣꯏꯅꯗꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯣꯡ ꯄꯤꯔꯤꯌꯠ ꯑꯣꯐ ꯇꯥꯏꯝꯗ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯇꯧꯕꯒꯤ ꯀꯃꯤꯠꯃꯦꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯇꯧꯕ ꯉꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯌꯥꯝ ꯈꯟꯖꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯕ ꯂꯩꯖꯩ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯤ ꯑꯩꯅ ꯑꯇꯣꯝꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ 3 ꯂꯩ ꯑꯗꯨꯒ ꯏꯆꯦ 2ꯒ ꯑꯩ ꯏꯁꯥꯃꯛ ꯁꯣꯁꯤꯌꯦꯜ ꯁꯦꯛꯇꯔ ꯏꯖꯨꯀꯦꯁꯟ ꯍꯦꯜꯊ ꯀꯦꯌꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯔꯣꯗ ꯀꯅꯦꯛꯇꯤꯚꯤꯇꯤꯅꯆꯤꯡꯕꯗꯁꯨ ꯑꯦꯔꯤꯌꯥ ꯐꯣꯀꯁ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯐꯒꯠꯍꯜꯂꯒ ꯑꯩꯈꯣꯏ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯋꯥꯔꯛ ꯇꯧꯖꯅꯤꯡꯉꯤ